Sirui Lili Festival Hawdokpagi Pawlawba Chatkhiba Paumi-singda Indian Army na Chatharakhiba Thawong adu ngasi ayuk pung 8:30 tarakpa aduwaida Yainganpokpidagi khara chatlaga leiba Gwaltabi yauramdaida thokkhibani Paumi-singna tongba MST gi bus adu Gwaltabi yauramdaigi mafam aduwaida mathau tawraga leiramba Maha Regiment ki personnel singna khamlakhi aduga bus adugi windshield mathakta Manipur State Transport haina thariba adu khumjillaga chatnaba khangalakhi Maduda Paumi-singna Manipur State Transport haina thariba asi karigi khumjingadoribano haina hangbada Army personnel sing aduna chatchaba paukum pirakhide Phibam aduda Paumi-singa punna bus aduda lakminnakhiba DIPR gi official singna MST thaba banner adu khumjinnaba che khara napsinkhi Army personnel singna chatharakhiba thawong aduna Arembada matam ka hena manghankhibadagi Governor Ajay Kumar Bhalana ngasi ayuk pung 12:30 da Hawdokadaba Sirui Lili Festival gi opening ceremony gi thauram yawba nanglaroidaba leibana Paumi-sing adu ayuk ki pung 10:30 taramdai aduwaidagi mafam adu thadoklaga halakhibani Panba yabadi Paumi amadi DIPR gi official kun rom tongba bus adu Ukhrul gi dama ngasi ayuk pung 8 taramdai aduwaida Nitaipa Chuthekta leiba DIPR gi office tagi lamthakhibani